थानिनना मैडम अईगिसु खंगनबी नुसिजबा लेजैये अई सिगी बैंक सिदा अमु हन्ना लाआरोय मखुत्तु कंथो अमगा सावरगा थोकरे रोज ची कप्पगा थानिनबु कौरगा लेहौई ngahaki matung thanin rimagi manak yorokduna makhoi ani unarami nakal amaromdana Lakshmi pamhaibade call tawrami pamhaibana hello kana oirabano Lakshmi na tamo aine ngahan garina thengambadagi tamo na kankibado tamo kaidoramino pamhaibasu o ai bab tare tare sum thaba ama yengsinambanida sum leiribajani wari sanari kanduda ichangi waiting changlai adubu pamhaiba call adu pairamde Lakshmi na amu makha tarai tamo sum ibani wari sanabe yai ko pamhaiba su yai songi wani ado songi mingdo Lakshmi haibane tamo saksu phajai mingsu phajai asumna hairei pamhaibana Lakshmi ne ikaina phajadabni ko tamo tamona nuksibiduna pangthai thagatpire haina kesinai pamhaiba Lakshmi makoi ani irang khara khara taunaba haure Lakshmi na tamo thamagi ko hairaga thamkare pamhaiba su ichanda call tawrami pamhaina thoi kaidorage dada thabum pamda leye ichalna dada phone wari bo adu koina sanai ne ado aigi account da paisa khida hapiro pamhaina hoi hoi thamage ko hairaga phone adu thamkare ichan magi nupabu phana phana khali rimaga thaninga su chelami ichangi mama thabana ichan da call tawra ami thabana ichan nabung du nupi chelena call tawra amini ha ima asengira hoi asenkine phagi muk tawkhidro ibo ado nangbo ngaktang lakero pamhaibaga tawraga hoi ma yenglage ado dada do call tawraga hairaage adubu nupi do kanano kaidagino bima haima nangi namanabi rimani ne he ai hanabu khangde ne he o farida nungaire aina masi nupi se class lakte na khalleba adoima ai thamage ai class matam yoreba hoi ado pamhaibado khara yingjelu ibema nupa haibase thajaruba yaba nate hairaga phone adu thamnakre ichansu pamhaibada call tawduna dada ai amta lawlao akhoi dada do nupi chele haye hayeng lao ko pamhaibasu hoi hairami pamhaibana ichanbu MU hostel da gilobiruraga mapam da thinbire Gopalna hai mama nacha nupi la ene he iya ibungo su yaura ini he pamhai su makku gi makhong sok na khurami thabana chango rima se horenga na thil o haire adugi phiron su ne lairu dawani hairaga rima gi manak ta changlai rima phammaga leirami rima na ichan hek ubaga ikaina nonthaki ichan na ho mai thabi ikai sanaranu pakte ko rima na amu aina nateba noina bu sakphajabasinane hairaga noi tanja aduda pamhaibagi call la ami Lakshmi calling pamhaina hello Lakshmi na tamo kaidoramino call gam ta torokte ko ai sum ikai sale ko ai se thabak kitang sinba adugine call torakanida nang WhatsApp hangdo sum text torke hangbane tamo text toro pamhaibana ai thabak kitang chili horen text oina tharaage WhatsApp ta hairaga phone adu thamnakre ngahaki matung rima su thinbirure ichan hoi su mayumda halae numit adu nungai na harauna loikhare mathangi numini ichan do upudagi firon kan hapi pamhaina thoi nungnini dang leikhoba chatlage hairo nangbo dada exam se kuidrabane ai chataba yadrabane pamhaibasu kayumta haidre ichan bu MU da thinbirure Subhas na call tawra ami pamhai nang thaba mahum da chalabo chatrida thoi MU da thilubane Subhas na amu kaino he ngarang da la aga amu chakraba luhongwa tha phaba sunatri nang bu karam lelige kana debo ngahan gi mong musak phajabido kwashillo pamhaina call adum tawre du nupido aisu ngasidi amta taksange itu su leite o adune mong na maheli nungai ba hainai do nang khangro pamhaina
ꯐꯣꯟꯗꯣ ꯊꯝꯃꯣ ꯑꯩꯅꯦ ꯋꯥꯔꯤ ꯁꯥꯡꯉꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯁꯣꯝꯗ ꯂꯛꯁꯃꯤ ꯃꯆꯥꯒ ꯂꯩꯔꯝꯃꯤ ꯂꯛꯁꯃꯤꯅ ꯃꯆꯥ ꯅꯪ ꯉꯥꯛꯇꯪ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯥꯟꯅꯔꯣꯀꯣ ꯑꯩꯁꯨ ꯑꯦꯐꯕꯤ ꯉꯥꯛꯇ ꯄꯥꯏꯈꯤꯒꯦ ꯍꯥꯏꯅ ꯑꯦꯐꯕꯤ ꯄꯥꯏꯔꯤꯉꯩꯗ ꯄꯥꯝꯍꯩꯕ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯂꯛꯁꯃꯤ ꯍꯔꯥꯎꯅ ꯇꯥꯃꯣ ꯍꯥꯎ ꯀꯩꯗꯧꯔꯤꯅꯣ ꯇꯥꯃꯣꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯑꯦ ꯀꯔꯤꯒꯤ ꯍꯣ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯁ ꯏꯃꯥꯅ ꯃꯤꯠꯇꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯍꯪꯒꯥꯝꯗꯣ ꯃꯜꯂꯒ ꯊꯣꯡꯕꯅꯤꯅ ꯁꯝ ꯌꯥꯎꯔꯝꯃꯦ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯂꯛꯁꯃꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯍꯩꯃꯥ ꯅꯣꯏ ꯁꯥꯏꯗꯤ ꯁꯥꯏ ꯂꯩꯔꯗꯤ ꯁꯝ ꯌꯥꯎꯕ ꯆꯥꯒꯗ꯭ꯔꯣ ꯂꯩꯇꯕꯩꯅꯦ ꯑꯗꯣ ꯁꯤ ꯋꯥꯁꯦ ꯉꯥꯏꯈꯣ ꯅꯪꯅ ꯑꯁꯨ ꯌꯥꯝ ꯊꯦꯡꯂꯕꯁꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯅꯣꯏ ꯅꯨꯄꯥꯅ ꯉꯥꯡꯗ꯭ꯔꯣ ꯑꯁ ꯑꯩ ꯅꯨꯄꯥꯒ ꯂꯩꯇꯦꯆꯣ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯦ ꯇꯥꯃꯣ ꯍꯥꯏꯔꯒ ꯋꯥ ꯑꯗꯨ ꯇꯞꯅ ꯍꯥꯏ ꯄꯥꯝꯍꯩꯅ ꯑꯁ ꯅꯪ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯆꯥꯛꯑꯦꯀꯣ ꯑꯁꯨꯛ ꯐꯖꯕ ꯅꯪꯕꯨ ꯃꯤꯔꯥꯏꯔꯤꯁꯦ ꯃꯀꯣꯛ ꯆꯥꯛꯇꯦ ꯍꯥꯏꯒꯤꯔꯣ ꯁꯤꯕꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯇꯝꯗꯨꯗ ꯂꯛꯁꯃꯤꯒꯤ ꯐꯣꯟꯗ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯒꯤ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯂꯛꯏ ꯁꯣꯝꯗ ꯁꯅꯥꯖꯥꯎꯕꯅ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯃꯗꯤ ꯈꯜꯂꯤ ꯀꯩꯅꯣ ꯕꯦꯝ ꯅꯪꯅ ꯄꯨꯡ 10 ꯍꯦꯜꯂꯀꯥꯟꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯖꯥꯠꯅꯣ ꯂꯛꯁꯃꯤꯅ ꯇꯥꯃꯣ ꯊꯝꯃꯒꯦꯀꯣ ꯇꯨꯝꯅꯤꯡꯉꯦꯕ ꯒꯨꯗ ꯅꯥꯏꯠ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯛꯁꯃꯤꯅ ꯁꯅꯥꯖꯥꯎꯕꯗ ꯀꯣꯜ ꯇꯧꯁꯜꯂꯤ ꯗꯗꯥ ꯍꯜꯂꯣ ꯕꯦꯝ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯅ ꯁꯥꯟꯅꯩꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯥꯅꯦ ꯏꯕꯨꯡꯉꯣꯁꯦ ꯂꯣꯛ ꯈꯔ ꯆꯦꯜꯂꯦ ꯑꯗꯨꯗ ꯍꯪꯂꯝꯕꯅꯦ ꯑꯗꯣ ꯇꯥꯃꯣꯕꯨ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯑꯁ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯒꯦꯕꯀꯣ ꯊꯝꯃꯣ ꯑꯉꯥꯡꯁꯨ ꯍꯧꯔꯛꯇꯣꯔꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯂꯛꯁꯃꯤꯒ ꯄꯥꯝꯍꯩꯕꯒ ꯅꯣꯡꯃꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯅꯗꯦ ꯍꯥꯏꯕꯗꯨ ꯌꯧꯅꯔꯦ ꯏꯆꯜꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯗꯤꯗ ꯃꯄꯨꯛꯅꯤꯡ ꯀꯟꯅ ꯆꯪꯂꯤ ꯖꯦꯅꯤꯅ ꯏꯆꯜ ꯅꯣꯏꯒꯤ ꯗꯗꯥꯗꯣ ꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯀꯣ ꯏꯆꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯖꯦꯅꯤꯗ ꯍꯥꯏꯖꯤꯜꯂꯛꯏ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯅꯦ ꯅꯣꯡꯃ ꯑꯩ ꯀꯧꯒꯦ ꯑꯗꯣ ꯖꯦꯅꯤ ꯇꯨꯝꯃꯁꯦ ꯊꯦꯡꯉꯦ ꯖꯦꯅꯤꯅ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯍꯥꯏꯔꯒ ꯘꯥꯔꯤꯗ ꯌꯦꯡꯂꯤ ꯄꯨꯡ ꯑꯗꯨ ꯊꯦꯡꯂꯝꯕꯗ ꯖꯦꯅꯤ ꯉꯛꯅ ꯑꯌꯥ ꯄꯨꯡꯁꯦ 11 ꯇꯥꯔꯦꯅꯦ ꯇꯨꯝꯃꯁꯤ ꯍꯥꯏꯔꯒ ꯇꯨꯝꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯛꯁꯃꯤ ꯄꯥꯝꯍꯩꯕ ꯑꯔꯣꯏꯕꯤ ꯔꯣꯃꯥꯟꯁꯅꯤ ꯂꯛꯁꯃꯤꯅ ꯗꯗꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯤꯀꯟ ꯆꯥꯏꯌꯦ ꯁꯦꯁ ꯑꯍꯥꯎꯕ ꯆꯥꯏꯀꯣ ꯑꯗꯣ ꯏꯕꯥꯅꯤ ꯀꯩꯗꯧꯉꯩ ꯎꯅꯁꯦ ꯍꯥꯏꯅꯣ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦꯕ ꯑꯝꯇ ꯀꯣꯏꯕ ꯄꯨꯕꯤꯌꯣꯕꯀꯣ ꯄꯥꯝꯍꯩꯕꯁꯨ ꯂꯛꯁꯃꯤꯅ ꯀꯦꯠꯁꯤꯟꯅꯔꯛꯄꯗꯨꯗ ꯄꯨꯡꯅꯧ ꯅꯣꯛꯊꯈ꯭ꯔꯦ ꯄꯥꯝꯍꯩꯕꯅ ꯍꯣꯏ ꯍꯌꯦꯡ ꯆꯠꯁꯤꯔꯥ ꯑꯩ ꯄꯨꯡ ꯀꯌꯥꯗ ꯂꯧꯕ ꯂꯥꯛꯑꯣꯒꯦ ꯂꯛꯁꯃꯤꯁꯨ ꯍꯣꯏ ꯆꯠꯂꯨꯁꯦ ꯍꯌꯦꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯏꯆꯟ ꯄꯥꯝꯍꯩꯕꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯏꯆꯜ ꯀꯣꯟꯅ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯤꯄꯥꯔꯠꯃꯦꯟ ꯌꯧꯔꯛꯑꯝꯃꯤ ꯎꯔꯦ ꯔꯤꯃꯥ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯔꯤꯃꯥꯅ ꯀꯧꯔꯛꯏ ꯏꯆꯜ ꯄꯤꯡꯀꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯅꯦ ꯅꯣꯏ ꯅꯨꯄꯥꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯔꯤꯃꯥ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯣꯏꯅꯦ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯄꯕꯅꯤꯅ ꯔꯤꯃꯥꯅ ꯍꯣꯏ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯂꯨꯍꯣꯡꯗꯁꯨ ꯉꯥꯏꯔꯤ ꯍꯣꯁꯇꯦꯜꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯖꯈꯤꯁꯅꯤ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯟꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯃꯥꯁꯇꯔꯁꯤꯇꯪ ꯂꯣꯏꯁꯤꯜꯍꯧꯔꯗꯤ ꯐꯩꯗꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯃꯨ ꯌꯥꯎꯁꯤꯜꯂꯛꯑꯗꯤ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯔꯤꯃꯥꯅ ꯑꯣ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯣꯏ ꯅꯕꯨꯡꯗꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯗꯣꯏꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯖꯦꯅꯤꯅ ꯑꯃꯨꯛ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯨꯏꯃꯜꯂꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯛꯁꯃꯤ ꯇꯞꯇꯥꯏ ꯀꯦꯔꯒ ꯄꯥꯝꯍꯩꯕ ꯎꯅꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯛꯁꯃꯤꯒꯤ ꯃꯅꯦꯝꯕꯣꯛꯅ ꯏꯕꯦꯝꯃ ꯂꯛꯁꯃꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯉꯟꯅ ꯍꯜꯂꯛꯀꯦ ꯃꯆꯥꯊꯣꯏꯁꯦ ꯏꯃꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯗꯨꯅ ꯃꯃꯥ ꯑꯩ ꯂꯥꯛꯀꯦꯕ ꯃꯆꯥꯊꯣꯏ ꯃꯃꯥꯅ ꯏꯆꯥꯒꯤ ꯅꯣꯡꯃꯩ ꯑꯁꯥꯡꯕꯤ ꯇꯦꯗꯤ ꯕꯤꯌꯔ ꯂꯩꯔꯛꯀꯦ ꯕꯣꯕꯣꯛꯀꯅꯦ ꯁꯥꯟꯅꯔꯝꯃꯨ
ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯛꯇꯣꯏꯅꯤ ꯍꯥꯏꯔꯒ ꯊꯦꯝꯂꯒ ꯃꯆꯥꯕꯨ ꯊꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯂꯛꯁꯃꯤ ꯅꯪ ꯊꯣꯛꯂꯛꯑꯕꯣ ꯗꯗꯥ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯂꯛꯁꯃꯤꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯂꯛꯁꯃꯤꯅ ꯇꯥꯃꯣ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯨꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯤ ꯄꯥꯝꯍꯩꯕ ꯂꯛꯁꯃꯤꯗ ꯃꯪꯂꯒ ꯌꯦꯡꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯛꯁꯃꯤꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯒ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯄꯥꯝꯍꯩꯕꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯄꯥꯝꯍꯩꯅ ꯀꯥꯏ ꯆꯠꯂꯨꯁꯤꯒꯦ ꯂꯛꯁꯃꯤꯅ ꯔꯦꯁꯇꯨꯔꯦꯟꯗ ꯍꯥꯏꯔꯒ ꯅꯣꯛꯏ ꯄꯥꯝꯍꯩꯕ ꯃꯃꯤꯠꯀꯗꯨ ꯆꯞ ꯆꯞ ꯌꯨꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯣꯏ ꯂꯛꯁꯃꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯂꯛꯁꯃꯤꯒ ꯄꯥꯝꯍꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯀꯣꯏ ꯆꯠꯄ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗꯤ ꯌꯧꯈ꯭ꯔꯦ ꯄꯥꯝꯍꯩꯅ ꯂꯛꯁ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯍꯥꯟꯅ ꯅꯪ ꯊꯦꯡꯅꯍꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯌꯦ ꯄꯥꯈꯠꯀꯅꯨ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯅꯪꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯕꯗ ꯑꯩꯅ ꯀꯩꯁꯨ ꯑꯊꯤꯡꯕ ꯂꯩꯇꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯝꯍꯩꯕꯒꯤ ꯐꯣꯟ ꯑꯗꯨ ꯏꯆꯟ ꯀꯣꯂꯤꯡ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯔꯛꯏ ꯄꯥꯝꯍꯩꯕꯅ ꯐꯣꯟ ꯑꯗꯨ ꯐꯠ लाउꯅ ꯀꯛꯏ ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯛꯁ ꯍꯟꯅꯕ ꯇꯧꯁꯤꯔꯥ ꯊꯦꯡꯂꯦ ꯂꯛꯁꯃꯤꯁꯨ ꯍꯜꯂꯁꯦ ꯗꯗꯥ ꯍꯥꯏꯔꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯏ ꯄꯥꯝꯍꯩꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯛꯁꯃꯤꯒꯤ ꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯟꯗꯛ ꯗꯤꯋꯥꯂꯤꯒꯤ ꯀꯩ ꯂꯩꯕꯤꯌꯣ ꯍꯥꯏꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯥꯛꯏ ꯁꯣꯝꯗ ꯏꯆꯜ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯆꯜ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯣꯐ ꯍꯥꯏꯔꯛꯏ ꯖꯦꯅꯤꯅ इचल कईदौरे नसा नुंगाइतब्रा इचलना कईसु तौदे जेनी अई हयेंग युम चतबे यादे नंग नथंत लेहौबा कीगद्रा कीरोइदा मी मयाम लेसिदि नंग चलुरो हाइरगा मथौ तौनक्रे पामहैबसु लक्ष्मी बु मयुमदा थमलमनगा मयुमदा हनखरे लक्ष्मी इचैगा सक सक्तना चंगलई मनेम इबेमना लक्ष्मी नंग मुथेंगमलिने इशु थोइबसे ngसाइदगी कपदा ममा मनाक चसीना तौरगा लेरिनी हौजिकतनी कपतो इसे वारबा कइनो इमा याद तौरिने अबुंगबु कायदे लेहौगे ओ फमुंगदा टीवी यंगहौबने मचा थोय ममा लाए सिना इसा थोइगी नंगी सानापोट सिना अचापोट हाइरगा लक्ष्मीना मचादा पी मचा थोइना ममा नंग बोबो खोइदा चलुरा बोबो खोइदा थबक अमा चलुइने हाइना मचाबु थेंबिरी मतौ असुम तौना नुमित अदु हौखरे मथंगी नुमितनी अयुक nganta इचल दु मयुमदा लाई मेमना इचल लाकपदु उरे इचल कइदौरे इमौ कई वालगे ओंथोक नंगना लाइदि पामहैबा लहलु यादो नंगबो इमा ददा हौखरबा हौगट्रिबनी हाइरगे इमुंगदा चंखरे इचलसु इमुंगदा चंगलई पामहैबदि अहिंग चुपा लक्ष्मीगा वारी सानरगा तुम्बगी इसी सिखै तुमी इचल मफी मरोन होंगलगा चाखुमदा चाक थोंगबा हौखरे नाकल अमरोमदना इचलगी मबुंग थानिसु लुहोंगबा मतम नक्सिलई थबाना इबुंगो मी कयामुंगनो नंगना बाटोन तौदोइसे अदुगा रिमागिना कया पीदोइबा इमा याम तौइदा अइगिदि अदो मागी बुदी बाटोन को मंगामुक तौने हाबने असुमना हाइनरिकांदा थबाना नचल दुसु मागी एमए सिदा तंबा लोइरदि वाई संजरदौनिने तौरिसे पामहैबा तुम्बा होगलकपदा चाखुमदा चाक थोंगलगा इचल लेरंबदु उबदा ngakpa फावी पामहैना नंगदी करम कांदा लाइबा कुइरे दादा नंग आइगी फोन कागा ऑफ थमी कइगिनो हंदक मरकसे अइंगोंदा कॉल तौरक्ते ऑफ ताखिबो ओइरंगनी अइदो थबक चिनबगी फोन येंगबा संगदेदा अदु दादा हरे युमदा अमता चलुसिको दा चौबगी लुहोंगबसु नक्सिले अखोइगी इमानबी पिंकीगिदी अइना पोयेंग ओइना पीखरे ngahar ai somda mati chawu unadene nang chaluro ai pharak tarni hairaga pamhaiba thokare ichal nungai tane yenglaga lehawi adubu thindaba tawdane ichal mapamda laami